Ngasigi oiba tongan ba page khara gi posting collection tawdringai gi mangoinana nungthil pause ki chipong ama oiriba kangla pawda gi lokhotcharaga miyam da khodol tamjage lamgi wahouda Leilon Vaiphei Kuki Khul gi khunja sengna Khonsa Khul Naga Belesta attack Tourakpada Mioi kaya asopa nangkhre Khul gi luchingba kaya phakre haiba wafam asina ahan boina khodol tamjage amadi video asibu meng tabiriba punamakpu loktak mapau updates ki mekaidagi taramna okjabaga loinana ikai khumna utchari lamgi wahouda Leilon Vaiphei Kuki Khul gi khunja sengna Khonsa Khul Naga Beles attack Tourakpada Mioi kaya asopa nangkhre Khul gi chief chairman amasung secretary Kuki sengna phakre hairi thong adubu Khonsa Khul Beles authority na akan mamoongda yaningdaba phongdorakli thodo asigi matangda police tagi phangba paw amana hai leimakhong police station gi manung chana leiba Khonsa ram Naga Beles amasung Leilon Vaiphei Kuki Beles anigi marakta lamgi wahugdagi ngasi amuk na hongna na irang tholakre say nariba mafam aduda Khonsa ram Khul gi khunja sengna excavator sizinaduna leibak tem khaibagi thabak chathaki asigumba thabak ama chathare haiba khangbadagi Leilon Vaiphei gi khunja sengna mafam aduda changsilakhi maduda khut thokna rakpadagi aso apun khara yauna ki hairi atopa pawgi likhul amana phongdorakpada ngasi tokiba thodok aduda Leilon Vaiphei gi khunja sengna Khonsa Khul Naga Beles ki chief chairman amasung secretary faraga pukre hairi nakalama romda thodok adugi matangda Ukul Times na Khonsa Khul Beles authority gi wafam palladuna torokiba report amana hai thodok adu ngasi ayuk numit yungba matung minute 10 mangarom tabada mitchangi saklon lawraga lakhiba masing yamlaba Kuki militant chingna ikhang khangawdana attack chatharakibani tanja aduda Khonsa Khul Naga Beles ki khunja seng lau singu amadi concession ga mari leinaba thabak thoram seng pangthoklaga daikhi ngarang ase Khonsa Khul Naga Beles ki khunja sengna lona yaba maongda yum sanabagi damak leibak temkhaibagi thabak chathaki maduda leimakhong police station da ASI oiba kamgin Vaiphei kauba police personnel ama laklaga kangpokpi gi district magistrate na issue tauba document khara puthoroki loinana mafam asida April 2 dagi curfew thamle haiba wafam thamki pangthokliba thabak leplabadi selna chingba kaya manglagani haina wafam khunja sengna thamki hairi maduda ASI kamgin Vaiphei na leimakhong police station da laklaga makata na khanana bahiramki adumakpu ngasi ikhang khangawdana ASI kamgin Vaiphei yauna police personnel manga amadi Kuki militant chamarom lakhi makhoina khul ase koshilaba matung ichamchamna leijaba khunja sengda tamthina phuba chaiba horakhi maduda Khonsa Khul gi chairman Adam Derenmai chief amsom abonmai yauna khunja manga aso apanangki etek adu chathaba loraba matungda Kuki militant singna purakhiba garida asokpa Mioi seng nampuda pharaga puki haina paw asina makatari amaromda thodok aduda sopan nangbadagi rims ta pukatuna layeng chathariba Khonsa Khul gi chairman secretary chief ki phibam kokomi gi kangbu amana chattuna yingsinkhre hairi makhatana MHA na silaga Manipur da thokliba irang asigi waroisin puraknaba maitai amasung Kuki wari sanakre Manipur da thokliba irang asigi waroisin ama puraknabagi pandamda Ministry of Home Affairs na silaga ngasi ahanbo oina maitai amasung Kuki anigi marakta wari sanakre hairi hiram asigi matangda national gi pause Hindustan Times ta phongdorakba report amana hai maitai amasung Kuki puruk anigi marakta lainariba yengthinabagi phibam ase loisinduna tungkoina chanagadaba waroisin ama puraknabagi damak ngasi New Delhi da wari Central Government ki thorang makhada chathariba wari sanakiba aduda All Manipur United Club Organization amuko amasung Federation of Civil Society Organization Fox Manipur gi delegate tarukna maitai purukki mahut chillaga saruk yakhi Kuki purukki oina Mioi mapana saba delegation amana Kuki singi mahut sinki wari sanaba adu maitai amasung Kuki anigi marakta thajaba thamnaba amasung amana amagi mateng phangnabagi lambi yatpaga loinana Manipur da mahausa gi phibam puraknabagi matangda akhanaba mieng thamki loinana Manipur gi law and order gi phibam ngakna thamba yauna puruk anigi marakta nungsi chanaba puraknabagi matangda su wari sanaba aduda yauki hairi wari sanaba aduda Ministry of Home Affairs ki mekaidagi interlocutor oina AK Mishra amadi Intelligence Bureau gi thabaktagi potharaba Special Director su saruk yaki haina Hindustan Times ki paw asina makhataki nakalamaromda MHA gi wari sananaba thorang India lengak ki tatni haiba kokomi gi wafam pandam pawse dagi lokhotcharaga thamjage Ministry of Home Affairs na Kuki jo amasung maitai CSO singi marakta ngasi Delhi da wari sananaba siliba thorang ase handak Parliamentary Union Home Minister Amit Shah na Manipur wathoki horokphambu semjin sajilaga miyambu lana lamjingkiba wafam kupsinanaba honaba India government ki tatni haina Coordinating Committee of Manipur Integrity kokomi na phongdorakli kokomi gi IPR subcommittee ki convener like Khuram Jayantana thadorok patchero lamana hai handak Parliament Manipur da president rule thambagi ayaba launaba khanabada Union Home Minister Amit Shah na Manipur gi wathok asibu mitaibu SC list da chalanabagi matangda High Court na direction ama pirubadagi mitai amasung Kuki community ani gi marakta thokpa
ethnic conflict amani haina Manipur gi wathok ki achumba horokpambu lana lamjingkhiba adubu achumba malanaba Ministry of Home Affairs Delhi da wari sanaba thorang asi lokhatpani maram asina Chinkuki Mijo Jomi Mar group ki mihutching amasung mitei CSO singi marakta wari sananaba thorang tawriba ase kokomi gi oinadi saruk yaba ngamloi kumja 2005 tagi India legangna suspension of operation sugi mingda yoktuna thamliba Chinkuki narco terrorist mercenary forcing natraga group singa sigi kuthangda India government chathariba proxy war ni haibase kokomi gi oinadi Manipur gi crisis ase hek horokpadagi phongdoktuno lakpani adubu crisis ase gi aseng bahorokpambu losil laga Union Home Minister na miyambu lana lamjingkiba lebak chibani ministry ase gi official singa mamangda Imphal da unakiba amadi pangthokkiba mifamda government of India ase neutral oiba achamba mediator ama natte thokliba conflict asida yauriba active party amani haina mayek sengna khangankhre masigi senglabo wafam asibu khangdana peace initiative khudingmak maning mamang hoba thorang oigani haina su kokomi na phongdorokli serol asina makha taraduna Manipur gi violence ase hek horokpadagi ngasi phawba India government na puksel sengna crisis ase losinana ba khongthang ama phawbo lokhot kiba leitre hoina dum irang ase sagolokpa sing mayokna na ba honabagi mahut separate element sing asida lana thajaba pibaga loinana makhoibu lona sagotuna leiri tasengna Chinkuki separate element sing da government of India na lana thajaba sing piriba amadi lona makhoibu sagotliba ase hek leptri phawba crisis ase adumok makha sangtaduna laikhigani hairi India government na ahanbada lamdam asida terror free environment ama sagalaba amadi narco terrorist na chathariba thorang asi lepalaba matung Chinkuki Mijo Jomi Mar amasung thadok community gi micham miyango wari sanaba thorang lakhot piu madu natana CSO singi marakta wari sanaba kanaba purakloi militant faction sing khulai thadok hanba natraga makogi mathakta rule of law salai baiba si CSO singna ngamba natte wantok leiba civilian dialogue amagi damak dakar leiba condition sing semba haibase India government ki tawpham thokpa mathawni Manipur gi territorial integrity kahenana ba thamba amadi indigenous heritage ngak senba achumba well phanganba amadi matam chupagi santi lehenba haiba phirep asida kokomi gi oina ahongba leite hairi loinana wantok leiba dialogue amagi damak ahanbada state asida mapung phana rule of law lehenbiu su group yauna chingi hostile element punamak neutralize tawgadabani lana lam khopsin naba honariba amadi highway da blockade tawriba Chinkuki militant ching yauna santi gi thorangda ayat papirak pasingi mathakta chapchaba action lokot piu Home Minister na March Nipan dagi Manipur gi lambi pumbada free movement ohengani haiki bo wafam thabak to onto Union Home Minister gi wafam thoidaba sing phaduna cherak piu masigi mathakta athingba leitaba cross border illegal immigration Chinkuki narco terrorism network sing amadi separate agent sing asina Manipur crisis ki aseng bahorok phamni haiba khangadabani su group ki luchingba singa loinana makhogi wangaloi singbu direct against tawgadabani haina su India government ta demand tarokli makha satarakpada nungthil pause ki chepongama oiriba pokjel dagi lokhotcharaga thamjage parliament ta pung tara mari chupna debate tawnarba matung wakaf amendment bill pass tawkhre parliament ta irai numik ki nongalamdaida Wakaf Amendment Bill 2025 pung tara mari chupna Rajya Sabha da debate tawnarba matung voting tawduna pass tawkhre voting tawnaba aduda bill asigi favor da member chamaga kunga nipan laiki aduga bill asigi mayokta member mogdraga manga voting tawki hairi bill asigi matangda government na high law asi muslim singi mayokta amend tawba natte amadi law asina wakaf ki lanthum sing ase transparent oina thamnabagi damak amend tawbani aduga opposition na law asina muslim singbu second class citizen da chingthabani haina maral sinaduna bill asigi thausilama song manungda yauriba machak sing ase karino haina hangkhi upper house da bill asigi matangda treasury amasung opposition bench anigi khenaba ase yamna nemna ukhi aduga lok sabha da di nakal animakta chaun khenaba uba phangkhi bill asi lok sabha da haukiba sagol sen nimitta bot yankhai ga taruk margin oiduna pass tawkibani mamangda wakaf board amasung central wakaf council asi muslim na taba member sing hapsin bagi close amend tawnaba DMK gi MP Tirusi Sibana muba tawkiba amendment adugi mayokta member chamaga kunga mangana bot pikhi aduga favor member mogdagani thoida bot pikhi bill asigi mayokta opposition MP singna upper house ta amuba machugi marks uptuna protest tawke union minister for minority affairs Kiran Rijuna ahing nungyaida bill asigi matangda
खन्नबगी कंक्लूजन रिमार्क पीरदुना हाई गवर्नमेंट असिना बिल असigi matangda pirakhiba opinion sing loina tai opinion sing aduda hana leiriba bill aduda nauna pass tawriba bill ani asigi khenaba ase mayek sengna uli opposition na kanna yengliba wakaf board amasung central wakaf council da muslim na tabasing hapsili hairiba se yumbam yaudabani haike mahangna opposition na board ase laininga mari leinana changdamna duna board asida atopa lainingi mioi hapsili hairiba sida yaningda ba phongdokhe di wakaf board ase statutory board ni lining daramaga mari lainana hindu amendment board kumbanate statutory board ti secular oigadabani administrative board sing asida non muslim sing yauriba si board asigi warepta dictate tawudabanate makoidi chumnataki mateng pangbani haina kiran rijuna phongdokhi aina hanjin haikre madudi member kungini thoi leiba central wakaf council asida non muslim member mari hapayai masida opposition issue asi putoktuna leire haina kiran rijuna haiki bill asi khanaba hawboda Congress की MP Sahid Nasir Hussein Muslim community द target तौबा bill ने हायरदुना लेबाक असिगी मुस्लिम सिंबु second class citizen ओइनबा सिनबा bill ने हायके महांग ruling BJP बु मराल सिरदुना legislation असि 2024 दा पुथोक्तुना मखोगी vote bank मपांगल कंखनबा अमदि लोक सभा दा seat चनी निफु फंगनबा होनबा ने हायके गवर्नमेंट असिना एक असि कंगलु मसेल खननबा पुथोरकपने मियामना खंगी कंगलु मसेल खनबा दा कनाना खुदोंग साबा लौरी हायबा अदुगा अमुक मिपुंग खुदिमकना कनागी community amabu fattaba talaga madugi khudong saba lo haiba khusengi statement asibu reject tawraduna Rajya Sabha gi leader of the house amasung union health minister JP Nadana Congress ta attack tawraduna muslim nupi singbu second grade citizen oina uhale haiki maka satarakpada aroibo oina national highway 2 amadi national highway 37 da pochai puduna lakpa gari imphal da thunglare hairi national highway 2 amadi national highway 37 da lamdam asigi tangai fadana nomada changdraba yatraba pochai puduna lakpa gari sahunga taruk amadi chaniga kunga mathoi hairiba lambi asida apanba yaudana pusilakre makata na pochai pusilakpada khudongthiba thoktanabagi damak chinangai oiba mafam singda security force na kanba section tharang lokhotki Manipur district punna makta pamdaba थोक्तनबगी दमक चिंग अमसुंग तमदा पुन्ना चेक पॉइंट चामगा तरामतो हांगदुना अचट अवंग सिंग चेक तौबगी थबक सतक्रे हाइना मणिपुर पुलिस कंट्रोल रूम दा थदरokpa चिरोलामना खंगलकली हाइबो फमसी थमजरगा ngasiगidi matang saida losinjare tha asigi anida district veterinary office Rachanpur gi joint director na district asigi deputy commissioner da pirakhiba report amada January 2025 tagina amang tha phawbada Rachanpur district hospital da huina chikpa patient samri ga nifuga taret layengba lakhi haiba wafam khibadagi ngasi district magistrate na Rachanpur gi new zobeng haina khangnariba mafam asibu khudaktagi containment zone oiragani haina laukthokre mafam asida makal punamaki yumda yokpa huiseng putok pusin tauba thingjinkre hairi makha satrakpada nungthil pause gi chipongama oiriba kangla paudagi lokat charaga thamjagi kuki singna khulai thatoklaba matungda condition yaudana wari sanaba chungani haiba haumi gi wafam thamjagi Federation of Haumi gi general secretary H Syam Kuman na thatorokpa chirol amana kuki singna highway singda thing piba toklaba amasung khulai thatoklaba matungda condition yaudana wari sanaba chungani hairi chirol asina makha taribadi April 5 gi Ministry of Home Affairs na kuki gi CSO singa maitai gi CSO singa wari sanabagi siliba mifam ase central government na tangdu taba laknaba thabak tawi haibasi utnaba amadi matam lenaba khongthangni masina yelomi singi oina kanaba amata fangloi kuki na wari sanadringaida condition ahum thamkhre ahan bada maitai amata kuki taba mafamda changandaba ani subada separate administration gi waroisin purakpa amadi ahum subada chahi ama ceasefire agreement tawbani aikhoina wari sanage saruk yage hairabadi aikhoi gi su condition thamgadabani wari sanagadori ba ase karamba kuki no wari sanaba asida yawgodoriba singadu India gi citizen la natraga karamba matamdagi Manipur da leiraki haibadu hana kangpham thoi aduga lam ase yelomi yek salai leiba singini aikhoina laklaga khunda silakpani haiba sisu makhoina yaraba matungda wari sagadabani maduna taduna kuki na condition thamlaga wari sarabadi mifam adu makhogi condition aduda wari sabada yare haina kuki na logani madugi kana badu kuki na loduna matung tarakpada makhoina piba condition ahumda wari sanagi haina khudong saba lawrokloi hainingai leite wari sanabagi mahut central government ki subject ama oiriba national highway sing mipung kudimak free oina chananba amadi chingda leiriba maichai ki laifam sing amasung puwari amadi nat ka sagonaba mafam sing ngak senduna tekta kaidana thamnaba hana hona phamthoi mitai di themlaga yani khulai pithoi khulai thadoi haiduna apangba sibadu tawdaba fai kuki na khulai thadokloi national highway thingani hairiba sida India government na kari tawpham toi haibadu hana tawbana nakal ani da tangdu leitaba purakpada mateng oigani wari sanage hairagana lengak adumak wari sabiyu
biu aduga maduna yelawmi ki interest so anbadi yaroi kangpokpi amadi Churachandpur dagi mioi kaya makoi ki maramdam Myanmar da chattuna lang yaubagi wafam lairagadi Myanmar da makoi ki separate administration adu phangnanaba honajabana phagani madu oirabadi Manipur da utangbi gi polumsi puroi ngasi pawa India government na Myanmar refugee singa su tawnaba toktaba asigi nunggi oiba wan toktuna Manipur machet tanaba amadi peace pamjaba yelawmi singda achobu saiteng ama piribasini masi tungkoina tawdanaba su toktuna India government na lamdam asigi miyamgi khallaga thabak to onthopom to e Manipur gi yelawmi singi apamana na thairaga wari sanabagi wan thok leigadra haina hanglakli marakthana iduning thau hairiba PS asina phongdokpagi matung ina cycle news big threat to small com tribe machanupi militant singna phakibadagi mapa wakhalaina oiduna BP stroke tawraga laikidre hairi Mr. Lanhun Khothang Khonsai Elias Ihunthang Elias Laithol Elias Wahibi Secretary Cycle Bazar Board ki viral news aduga mari lainana social media da public oiramgani chingnaba mioi phagatpada cycle dagi pastor Yakub Kom Hindi teacher oiramlaba matung Songthu Church ki pastor cycle gi machanupi Miss LB Kombu ahing ahum kuki militant singna pharaga wang pong tawrure maral machet ama leiramdabadagi Miss LB Kom numit marini suboda thadoroklaba matung mapa pastor Yakub Kom tension na hakchang khangsok sok taraktuna BP stock tawduna 2 April da laikidre Miss LB Kombu mayumdagi nungmai singdon da pharaga pukhiba adu KNO gi kedar singni haina chingnarubani adubu KRA gi kedar singni haiba sakhang mangamkhre lerik machet amasu haitaba phatraba mini haina mayamna yadraba Lahun Khothang Khonsai Elias Laithol gi damak mahakna haiba thajaduna KRA kangbu sing aduna KNO gi kedar saraga adugumba aranba thabak adu tawrubano paisa kaya yamna makhoida pibagi haiba asi achobo wahang lakle makhoina KNO sakiba adu KNO gi ayaba lawkhibra sadragana KRA gi David Hangsing gi knowledge ki matung ina tawkhibra natraga Shaikul Town Commander gi power gi makhada mahaki mising na tawkhibra Pastor Yakub Komsi kibagi responsibility KRA na lawpham to e Shaikul gi leaders sing na tawba phattaba singi pau social media da leak oirakpagi chingnaba nipan nupi singi phone munba phuba chaiba custody da torture tawba singi pau iduning thongna kayarak hanna post tawkrabani phatraba leader sing asi kankhatnaba honaba makhoigi aronba lichat menanaba honabada public taki hanba public chaiba hat pa leptri maralaitaba sing victim oiri public oirakpa chingi khalunu ngamloi adugi saruk afaba thabak taw pau afaba iraknaba public na leader sing asi adugi matik yadre hat kani tukani ki hanbana kayam kuina yadoino siba kiraktaba public tholakani cycle asi ariba londa cycle kom maron korami kom tribe na namna taba mafamni adubu haujikti kom tribe ki missing yamdre kom tribe ta achobo threat oire protection tawbina basu leitre haibo wafam phongdok Ministry of Home Affairs na sindna maitai amasung Kuki Jo community gi CSO singi marakta hayeng Delhi da wari sanana ba thorang tawriba asida saruk yarunaba All Manipur United Clubs Organization amuko ki president Nando Luang na luchingba mioi ahumna saba mihut kangbu ama Delhi gi damak ngasi Imphal thadukre wari sanaba asida Federation of Civil Society Organization Fox ki mioi ahumna saba mihut kangbu amasu ngasi Imphal thadukre hairi Nando Luang na luchingba amuko gi mihut ching aduda advisor Danabir Laishramamadi Ito Tongbram yauri aduga Federation of Civil Society Organization Fox ki mekaida lup asigi acting president BM Yai amasung Wangangloi Haisnam James yauri amuko gi president Farizam Nando Luang na telephone gi kuthangda North East Live ta phongdokhibada hayeng Delhi ga wari sananaba thorang tawriba asida saruk yananaba Ministry of Home Affairs ki mekaida gi amuko da CII oina khangalaki state asigi miyam gi apamba ama oiriba Manipur Territorial Integrity kahendana thamba haibo wafam asimak amuko gi mekaida gi mifam asida puthokani yumfam yaudaba claim da Manipur thugaiba yaroi haiba amuko gi phirep ahongba leiti haina su phongdokhi Kuki Jo amasung maitai community gi CSA singi marakta hayeng Delhi da wari sanagadoriba asida Federation of Civil Society Organization Fox ki mioi ahumna saba mihut kangbu amasu saruk yagani haina Fox ki makok thongba luchingba amana North East Live ta phongdorpaga loinana Manipur gi apunbagi saktam da yumpham oiduna amadi masibu hena chachilhanana ba pandamda hayengi mifam asida saruk yagadabani issue asi Manipur miyam gi amadi state asigi apunbagi issue amani lup asina Manipur gi integrity gi damak khongpham setna lepkani haina su phongdokki hairi
Paugi likhun amagi matung ina hayeng community anigi CSO singi marakta wari sanagadoriba asida saruk yaranaba Coordinating Committee on Manipur Integrity Kokomi amasong United Committee Manipur UCM dasu Ministry of Home Affairs na baton torokki hairi adubu nakal anigi marakta wari sanagadoriba asida Kuki jogi oina karamba loop saruk yagani haibagi matangda chapchana khangmangamdri makha satrarakpada nungthil pause ki sipong ama oiriba pauning kholdigi lakhotcharaga thamjage hanagi Deputy CM Joy Kumar na social media da turakliba irang ase etina haubani haikibadu sengdorokna balamna masigi imasingna Joy Kumar gi yumda thomjin khre hairi hanagi Deputy Chief Minister oiramba yumnam Joy Kumar na social media da Manipur da thokliba irang asigi arambai tengol na haubani haikibadu sengdorokna ba matam thakrabasu ngasi pawba sengdoktana leiriba asigi mayokta lamdam asigi ima kayana Joy Kumar gi yumda thomjinana ba honakhre imasing amadi State Force anigi marakta chawna muna rama matung Mioi tarungna sabat team amana Joy Kumar ga unakre yumnam Joy Kumar ga unaba changdringagi mangoinana Manipur gi punba imasingi President Thongam Inoksa Debina Pongmising da Pongdokibada Wai Joy Kumar na social media da yumpham yaudaba wafam kaya phongdorokliba asi tasengna aranbo wafamni masigi damak matam thaduna mahangna sengdoroknaba wafam khan khiba laikre aduma pungasi phawba thawa sadana laithokpa asi lamda masigi oina laibak thibani Manipur da torokliba irang asida arambai tengol AT gi icha singna thang ten chatu watu paiduna lamda masigi miyambu Kuki na nomai kaptuna talakhibadagi kalakhibani ex deputy yumnam Joy Kumar na phongdokkiba wafam sengdoktrabadi mapunchi chupa amuk hana bot lepa yaroi hainasu warning tharamki hairi aroi boina lamdam asigi saisakpa raju nongi yungi thongalda sakangdaba singna bom thamjilamle hairi lamdam asigi saknairaba saisakpa amadi Manipuri film gi actor amasu oiriba raju nong adhikar mayum raju sarmagi yungi maningi thongalda sakangdaba singna bom ama thamjilamle hairi thodo asigi matangda pawsi asina police tagi phangba pawgi matung ina hai Impal West Police Station gi manung chana leiba thangmaiban yumnam lekaida leiba raju nongi yumda sakangdaba singna thamlamba oigini haina thajaba bom adu ngasi ayuk pung 3 rom taba matamda imung manungi miyoi singna thengnarakibani hairi tungda police da pau piraba matung asoi ngam yaudana lokthokre hairi adum oinamak bom kanana karigidamak thamjilamlibano haiba chapchana khangmangamdri haiba wapam phongdo